Manipur film gi sangnarabi actress Hizam Balagi mayumda relief camp ta leiba ini amana mahakna sajaba product sing yonba changluba matamda lauroi haiduni yamna usit thoiden tawrei haibagi video amakhak viral chalakpa adugi makha tarakpu oina Zebeis Luang haiba Facebook ta account leiba asina asumna mahaki post ta yamna jugo chadaba natai chadaba hairoidaba kaya ama relief camp ta leiriba mayamda yamna hanthana yengpa miyeng amagi makhada mahakna asumna post ikhalaki Ho Balagi mayumda changbabu sarab dhuk candle khara puraga changba hongnabro film star gi mayumda changbabu sarab asaba khara puraga changnabro migi Manipur gi saknarabi amana siki anada sopiramgani kaina khallani ne khara toksinaraga relief camp ta noina leiraga kaina khara kat haiba yadre natraga migi school college ta leishallaga kusirasi tawbadai hendoraktana celebrity gi mayumda changaga badnam piba hore yamna ngame khara nungsiram lambi daga pot jon birakano noi mayam gi khaiba yaba khaire piba yaba pire noi thokpa tawro mi oiradi khara ijat leina se social media da sin khara thiraga mina nungsirakani khalamni ado mi singse loina singnarabani I yam kai kusira si pangtaw da tawrakano maitai masane na summi nungsi utpani phamba chalaga hippa challi dudi noi nayumda hallo hairadi phajana Relief camp ta leiba miyoi khudimakta dinate mamai pandaba leifam safam pirena future gi khandana khabai khara sarga leiba mida haijabani waro biroi masida relief camp ta leiba inmate amana yamna thamoi sokna reply piraki nangi namana pagi naralna charga hingba nate aikhoishu nakhoi dongna nungaina leirami nang yamna nungaiba imungdagi oirambadi yai lairabo oiriba khoise oiningdana hojik oiba nate lairaba lanjenariba aikhoise lupa amagi magun fajana khangna Sizin Nazaribani, Nangi Adugumba Takpi Tambirectable Wang Sangando, Nakogi Imung Adudagi, Hendokna Mapan, Tokna, Ngang Saglakanu, Nangi Narel Natumdo, Omor Nate Kawano. Makata Raduna Zebeis Luang Asina Asumna Maki posta mo, Yamna Karim Kataina Amu, Ino post Matagalaki Madudi. Says Somal Lisham Sexello, Relief Kemta Levi, Lyrabi Sarab Sapon, Duk Kendal Yuanbala Adi, Tokluno, Badanam Amuk Pibirangani. Kaya da usit kidraba nupa machano adubu mahak ngasidi mahaki matam sudana mahakna angang oibagi wakhal tajadaba adu ichil inaw singna mahakpu famule pu chama tawbagi chairak piraba matungda warak watim laba matungda amuk ana sigumba thabak asi I masengi marakta nungsinadana amasung relief camp da leiriba laibak thiraba inmate ching asibu hanthana mahakna miyoi oina uraktaba asi matung tawdanaba mahakumba mahik ama Manipur asidagi kanglaipak asidagi gyan takinaba warak watem biraba matungda mayumda tekta kaidana amuk chatlankhre Sudah, kan hayo. 51, 52. Aku. Ini percaya lah tu jenuh. 53. 54. 55. Tahu. 56. 57. 58. 59. Tahu. 60. Wali tahu kok. 61. Holo, kondo. Masinggo. Kamu? 62. Dan lupa tuh haune. Kamu? Sige betul ko. 64. Halo, hudo. 65. 사실 뭐로 하우라요 콘도 하우라요 66 하요 좋아요 67.
Con talo lo. Oh, ibada mo kon holo do. Dumana ne, wangang zum kon holo. 78. ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯄꯨ ꯋꯥꯔꯛꯄ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯒꯤ ꯚꯤꯗꯤꯑꯣꯗꯨꯗꯤ ꯊꯥꯒꯠꯆꯔꯔꯣꯏ ꯃꯔꯝꯗꯤ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯟꯅꯤ ꯏ ꯃꯁꯦꯟꯅꯤ ꯃꯗꯨꯃꯗꯤ ꯈꯤꯇꯪ ꯃꯌꯥꯝꯒꯤ ꯔꯦꯁꯄꯦꯛꯇ ꯃꯗꯨꯃꯗꯤ ꯍꯥꯞꯀꯠꯆꯔꯔꯣꯏ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯏꯐꯨꯔꯨꯞ ꯅꯨꯡꯁꯤꯕ ꯏꯖꯥꯇꯤꯕꯨ ꯅꯨꯡꯁꯤꯕ ꯃꯤꯑꯣꯏ ꯃꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩꯔꯕ ꯃꯇꯝ ꯑꯁꯤꯗ ꯁꯤꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛ ꯑꯁꯤꯕꯨ ꯏꯐꯨꯔꯨꯞꯄꯨ ꯆꯤꯡꯊꯅꯕ ꯍꯣꯠꯅꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯑꯁꯤꯒꯨꯝꯂꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯏꯐꯨꯔꯨꯞꯄꯨ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯗꯕ ꯇꯧꯔꯤꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯁꯤ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯊꯣꯛꯄꯤꯔꯛꯀꯅꯨ ꯑꯃꯁꯨꯡ ꯐꯠꯇꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯝꯖꯒꯦ